resign tawam sung tawdabagi wafam tang tara nipagi matungda miyam da khangan gani haina Health Minister Jayant Kumar na paumi singda phongdokre. Lamsangi SDO office sakiba contractor yauna maraleba sing ain gi cherak pina bathabok paikhalagani haina MLAS Raje na haikre. Amade hangduna leriba Advocate General gi pham lamdam sigi mioi haptrabadi High Court Bar Association na khongjang lakadawri. Kurumjari STB Paumi yang tabiri besimbuta nokchari hauzik pau sandong pizari resign tawam sung tawdabagi wafam tang tara nipagi matungda miyam da khangan gani haina Health Minister Jayant Kumar na paumi singda phongdokre. Lampel pata laiba School of Nursing gi capping and lamp lighting ceremony yawbalakpada Minister wafam asi paumi singda phongdokibani. Honorable Minister administration oi adu chatting da ma ngontu telephone to rame do ma tang tara kan dipal la kani do ati matung da ai ma full discussion ai media ran kan beto adu for today kita confidential hoye ge ko adu kita kan go mo phone ni ai mo atra suspend ho lo adu de kan da me chakho bisar sing da ngo adu madu me am do ina bege minister madu lo ina ba ina nere to lo ngo dra injo ko Srimati Elangbom Umbi Rina Devi Momonupi confidential for the time being. Lamsangi SDO SDC office sakiba contractor yauna mara lebising aingi terapi na bathabak paikhalagani haina planning board ki deputy chairman oiriba Lamsang kendra ki MLAS Rajen haikre ngasi MLA masana luchingduna sangadriba Lamsangi SDO SDC ki office ki phibam nyengsinki Kongcheta Duda PWD ki Chief Engineer and Lokendro, Impal West ki DC C. Arthur, Lamsangi SDO Dinesori SDC and Santabir Nachingba official Singna Sarugyaki. Chief Engineer Lokendro na Phongdokibada, English Singani Mangada, Additional Central Assistance Fangi Makada Lupa Lak Taraga Mangarom Changna, Office Assi Sakibani. Wakai Ningtem Pukri Mapal dagi TS Ras Gopalda Work Order Pikibani. Lising ani tareta sabal oiduna department ta khusna khrabani sariba mawong asi quality control tawdre haibagi mami tare haike MLA Rajena makata na phongdokibada Ras Gopal gi mingda hauzik minister oiriba amagi mina officer si sakibani haiba khangle miyam gi thabak tawbada minister MLA singna khut thingjilaga official singda ki hanbadagi asingba khudong chadaba si tokpani miyam gi thabak tawbada minister MLA singna makata na khut thingjin bigano haike Wa control tokdaba jigi de makta ekoina inquiry tongna ba igi site gi DC Imphal da chi jarani DC Imphal na government gi oiba lokhotpam thokpadu lokhotsono duga anoba ekoi building ama saraga office di ekoi ama sanana ba koi honaraga yam thuna ekoi horong sabal da SDO office thamba circle SDC circle thamba ase masimadi kendra sigi miudama oina aigi tawon thoko ithoni na masi tawna ba ai honagani Manipur ki Advocate General Khanbada Lamdamasaki Yelhomi Marktagi Khangadabani Haina High Court Bar Association ki President KH Binod Kumar na Phongdokri High Court Complex ta leba Association ki hall da pangthokpa paugi mifam amada Binod Kumar na Advocate General asi constitutional post ni Manipur ki oina mamangi government hack loikibadagi pham asi hangduna leiribani hangduna leiriba pham asigi damak mapalamdagi candidate kharana apply torokpa leire haibatai adubu Manipur dagi su pham asigi matik chaba advocate mapan tara henalai makhoi sing asigi manungda amabu advocate general gi pham asi hapkadabani association gi wafam asi government na tabidrabadi akan mamong da khongjang changsna ba sem sare hiram asigi mari lainana April 13 ki pung 13 makhaida mifam ama stakeholder khudimak yauna pangthoklagani hairi aduga enwani advocate general is constitutional post adu karido buya hoina tibijirma karido buya mapanda lawdoru akoi da matin sa wala ke no matin sa dia harani yedi sa ni kosi boya mo kinjega akoi da yuju channel pangwa ma pun tarale asi malu lama ta happy biya no channel wo jo happy hana channel wo da mai puya ma apaga channel ko da akoi dangpa to bunati
अखोई एनी सॉर्ट ऑफ खनबा होबदते अखोई की रिक्वेस्ट से मशीन का मार्स लसन दिउ मरम भी करी नो अखोई येलो मी कनने बदी अचौबा पलाव नु मयाम लाव ने मरम से येलो मी हाथ न मेडिकल डायरेक्टोरेट की मखादलेबा स्कूल ऑफ नर्सिंग की इंग्लिश अंगी तरा तरुक तरा निपाल के फीमेल हेड वर्कर्स की लैंप लाइटिंग अमदे कैपिंग सेरेमनी ngasi lamphal pataleba school asigi campus ta pangthokre thormadu da health and family welfare ke minister L Jayant Kumar commissioner PK Singh ayush ke director Dr K Lokendra nursing superintendent Janims P Landhoni na chingba miyoi singna sargya ke hongnabi matungina mahairoi sing adubu capping amade lamp lighting pangthokhe thorongga mari lenana minister L Jayant Kumar na tongan bas sinfam da lady ba miyoi sing masa gi mathau masak khangna pangthok pachangi haibaga loinana ana layeng bada nurse na lawgada ba thodang amasung lawhaning ba singi matang da wafam kaya phongdokhe poisin tongan club pot mu nei ba adu pot ni certificate to ba number time masu matung na thabuk to ba akhoi gi certificate to matung da matung na thabuk to na hona ba tai your contribution to the society no samaj to ga to contribution ya ma adu madu toba na haibase adu toba ngamna ishwar su na su khoramdo ni kan honago do ni ko myam su like khoramdo ni Impal Kangchup lambi dagi Tamenglong phawbagi lambi pakthoknabagi matangda public hearing amang asi Uripok lambi da leba Samushang Community Hall da pangthokre State Social Impact Assessment Unit Directorate of Environment ki matangda pangthokiba public hearing aduda Assessment Unit ki panel member Oiba BB Sharma, Mohammad Abdul Salam, Directorate of Environment ki Deputy Director T. Brajakumar Amade, Professor N.G. Mahendra Yauna, Lambi isna sohalaba imung manung ki miwi kaya susarugya ke. Wangang kiba singna phongdok na kibada Impal dagi Tamenglong phawba lambi pakthok pagamari lainana compensation piba masung paikhat kadori bathabak ase niyom chumna pangthok naba lambi pakthok panamara moiduna ka hena soalaba imung singi akhanaba thorang lokatpa amasung khudong chaba pihaningbagi apamba sing phongdok na ke Directorate of Environment ki Deputy Director oibada natana Assessment Unit ki in charge su oiriba T. Brajakumar na haikibada compensation pibada matamga chanaba mamalda pihanba thabak asi athuba matamda haunabagidamak assessment ki report athubada committee da pikhatuna madugi mari lainaba thabak haunabagidamak miyamgi apamba phongdokpiu haike Protection and Preservation Committee Manipurna Tampaka Tainaba Chingi Khulsingda Hingminasi Ekhoi Haiba Pandamda Chatharakpa Miyamgi Khananenaba Mifam ngase Cycle Kendra ki manung chanalaiba All Boljang Primary School da pangthokre All Boljang, New Boljang, Amadi Satang Village Authority ka Puna Sindra Pangthokiba ngasi Thormaduda PPCM ki convener PS Devan Sharma, Satang Village ki Chief Lefko Guite, New Boljang Village ki Chief Khuplam Khongshai, Amadi All Boljang Village ki Chief Semang Khongshai na Chingbana Atoba Mithungren Singh Oina Sarugya ke. Thorongka mari lainana Village Chief Singda ADC Kangpopi H Balkrishna na Masagi Lanai Senpam na laiduna Purkpa Cheng Singsu Khusna ke. Thorongga mari lainana PPCM gi convener PS Devana chingi manung hanjinba khul singi mingda yamlaba senpham sing kanagumba kharana lokthok leiri haiba khangi laingang na khul sing asigi chakthung sing table da mioi kharaga loktu narga loishin khiba ngakani masi ekoi puna khangminaba matam oire hauzik paliba government asina chingi manung hanjinba khul singi phangpham thokpa chakthung sing niyom chumna mari lainaba DC SDO singi khuthang da yohannaba miteng changbiyu Lamdam sida kundaminari ba Purp Singh marakta Khushem amadi Rajniti gi oiba palmayam amana ekhoi masel gi marakta khaibung tahanana ba Silva Singh ase punna thengnamina se haike Agoi se ching haila su natam tam haila su tam natam haila sida Impal gi kilometer kunga manga ta kunchang tang la ba sida ina ngasi sarkar gi PMGSY mayam ma tawre school mayam ma semat the waza mayam ma thare ngasi punjidayida aikoina ngasi kolloina sijanariba chasoina sijanariba aikoi meeting tawrise mase school ne haibase aikoi media gi lakiriba maru papa singna government gi manakong yongana miyang gi manakong yonganda ngasi bawida paliba lainak sina aikoi punjingche yongnana ba amata tawde tebal da makoi masen chamin na ngakun
soy tawnaragana lawthokkiba ngaktani kanagidamakta ngasi thammiba mayamsingsigi chaktung mayam ama angawadi center gi magi tongan facility mayam ama karaga chathre aikoi ngasi chawkhatliba prithivigi oina chawkhatraba civilization mayam ama develop tawriba mayamsing sidaisida aikoi ngasi sumaina sum sahi tara amal amuk leiragadi aikoi kari fibam oigudage अमरमदा सतांग विलेज की चीफ लेटखा गुइजेना हौजिक खुल अहुमसी फाउदुना चलिबा लंबी सिंगसी ममांगदा पानखिबा सरकार अमदे हौजिक पालिबा सरकार असिना लेपाक मतुम अमा फाउबा थाददुना सेमबिखिबा नते खुल सिंगसी की मियामना पाली नाइना ग्रुप सेमदुना सेमजबा लंबीनी सुबनगी इम्फालदगी किलोमीटर 30 रोम तमक लापा खुल सिंगसी अना लायंगी अमदे थकना चाननबा इसिंगी खुदोंग चाबा निंगथिना फंगदे मोबाइल की नेटवर्क लेतबना खुंगल सिंग असिदा अवा अनादा अमगा पाव फाउनबा ngamdabaki awaba kaya sumayoknari ओरिबा फिबम असिदा गवर्नमेंट के मरी लेनबा अथॉरिटी ना मिडियम चंगबि हाइना अपील तवरखि अवा अमंगतनी अदबो ओरसु फायदगी वाबसिना कम्युनिकेशन नि मतंग सि पीएमजेएसवाई हाइरे पीएमजेएसवाई ना चिंगदर का ए कोई तमदा तौबिद्रे कुय नोय लाइबा लंबी दिसु गवर्नमेंट ना लेतुम अमा थंबिरगा साबिबा लंबी नते अखोय इसा खुनुमना सारगा चलीबा लंबी ने खुराइदलेबा एनजी मनी कॉलेज के टीचिंग एंड नॉन टीचिंग स्टाफ ना पार्लियामेंट्री सेक्रेटरी होम एल सुसिंद्रो मैतेबो कॉलेज असिदा ओखरे थोरमदुदा कॉलेज असिगे गवर्निंग बॉडी की थौपुबा सिंसु सरुयाके कॉलेज की माकेदगी कॉलेज असि मतिक चाबा कॉलेज अमा ओइना सेमगतपदा केंद्र सिगे एमएलए रिबा पार्लियामेंट्री सेक्रेटरी ना मिडियम चंगबिनबा एमएलए की पुंगनिंग चिंगसिनखे एमएलए एल सुसिंद्रोना कॉलेज असिगे अवात अपात ताथोक तासिन तौनरगा सेमगत पयाबा सिंह सेमगत मिनसी मागना पाइबा फमसिगा एजुकेशन गदि मरी लेनदबना कॉलेज की माइकेदगी थमलकबा वाफम सिंह एजुकेशन मिनिस्टर दा थमदुना पांगबा याबा mateंग पांगनी हाइके या स्कूल केंद्र के एमएलए सुओरिबा पार्लियामेंट्री सेक्रेटरी फाइनेंस थौचोम सैतब्रतना ngasi या स्कूल केंद्र की मनुंग फाउदुना चेलिबा इम्फाल तुरेल अमदे नंबल तुरेल की तोरवाल की फिबम येंगसिनख्रे खोंगचत अदुदा आईएफसीडी डिपार्टमेंट की मरोइबा इंजीनियर सिंसु सरुगाके सिंजमई थोंगदगी महाबली फाउबगी तुरेल की तोरबान सिंसु येंगसिनखे एमएलए थौचोम सैतब्रतना फोंदोकिबदा हंदक नोंजुथा लाक्त्रिंगेदा केंद्र असिगी मियामना इसिंग इचाउगी अवाबा मायोकनदनबा या स्कूल केंद्र की मनुंगदा चेलिबा इम्फाल तुरेल अमदे नंबल तुरेल की तोरबान सिंह अथुबा मतमदा सेमजिलगनी हाइकी चीफ मिनिस्टर एन बिरेन थामगी तांग तरामंगा सिबु पीपल्स डे मियामगी नुमित हाइना लाउथोक्तुना चीफ मिनिस्टर एमएलए अमदे मणिपुर सरकार की मकोक थोंबा ऑफिशियल सिंगा मियामगा उनबगी नुमित ओइरगनी हाइखिबगी मतुंगिना ngase डिपार्टमेंट खरदा मकोक थोंबा ऑफिशियल सिंगा मियामगा उनबा यावख्रे हाइरे लंपेल पुलिस स्टेशन ददी पीपल्स डे हाइना फेस्टून फावबा थेतुना मियामगा उनबगी थौरम पांगथोकी सिटी पुलिस स्टेशन सु मियामगा उनबगी थौरम पांगथोखे थौरमदुदा पुलिस स्टेशन असिगे ओशी एलांगबम जॉय अमदे अतै मकोक थोंबा पर्सनल कयाना मियामगा उनदुना वारी सांगखि ngasi miyamgi numit ki thoram singjamai police station da su chinglemna pangthokre mioi kayana office hour ki matamda police station ase laktuna OC inspector ingocha amade atai mari lainaba officer singa unatuna tongan ba wakat ching khanabaga loinana waroisin purakhi lakhiba miyambo harau tem opal loinana athuma housing chaminaki जिरी पुलिस ने सु पीपल्स डे गमरी लेना कम्युनिटी पुलिस सिंगी सरुक अमा ओइना मियाम गवारी वताई साबकी थौरम पांगथोखे थौरम असिदा डिस्ट्रिक्ट असिगी एसडीपीओ आरके चार्ल्स अमदे अतै ऑफिसर कयासु सरुयाखे हंदक पांगथोखिबा मिखलगी थरुमदा मखाताना पामदबा थौदोक थोकपगी पाउ तारे वाखेम केंद्रदा कांग्रेस की मिहु छिंगबो सौगतखिबा कियाम सिफाई हाउखा थोंगदा लेबा टियाम इबुगो कोबो अमगी युमदा नॉर्थ ईस्ट इंडिया डेवलपमेंट पार्टी की मिरेप ओइखिबा वाई नवचंद्रबु सौगतपसिंगना ngarang numidang nungna thomjinduna akai toy thu alamle haire
Mamangdasu ibungogi yumda nungna thomjinduna amangata thonkiba thodok laikre hare ngasi Kendra sige MLA ke Megachandragi quarter the pangthokpa paugi mifam amada Megachandrana mamangdasu kiam sipai da laiba ke Warjit ke Sam Kishore madi kiam sipai khong ahan bida laiba wai mani gi yumda changlaktuna ake akhang piramba yungi pochai sing thugairambagi thodok sing laikre Warjit amadi Sam Kishore mayumda laiba kibadagi hojik Thobal Bazar da bhara lauduna laire Mikhal loikraba phawba asigumba pamdaba thodok chathabasi democratic oidaba thawongni Congress workers singda hanjil kihanbagi thawong makhatana tawbiganu government su thodo asi makhatana thoktanaba mideng changbiu haiki Amarom dangarang tiam ibungogi yumda akai toy thon bagi thodokta chenabani haiba mioi ani Thobal police nangarang phagatkhre hairi Haukiba tang taragani da PhD fayeng da MO oiba Dr. Akoijam Kelendro amadi Dr. Hijam Kerojitpu PLCSC dagi transfer taukibabu yaninga phongdok tu ngasi fayeng mara pabilubna sinduna PLCSC gi mamangda wakan mifam chathakre wakan mifam adu da saruk yakiba fayeng GP gi pradhan A Gojendrana phongdokibada PLCSC 24/7 on kibadagi staff ki award pa kaya leadingai chair asida Dr. Aniasibu transfer tawkibasi yaningde kanaguma mioi kharana PLCSC gi Dr. Singmo mathau tawdre haiduna social media singda thagat narakliba si tawiganu athuba matamda mari leinaba authority na sinbiduna transfer tawkraba Dr. Aniasibu gi order sing kapiyo haiki Mioi karana ISTV News bulana uhanna bakhona bagaloina na network asibu mingchat thiana na bathabak chathabak thengnare makhatana asigum bathabak asi chatharak labadi aingi oiba chapcha bathabak lokat lagani haina network asina khangale hoji pawgi marthana ten bre amatak lominase Unified Academy Admission Open, Class 11 and 12 Foundation Course, Subjects Physics, Chemistry, Biology and Mathematics. Last date of form issue and admission on 15th April 2017. Class commencing from 17th April 2017. For details, please contact Office of the Unified Academy, a premier coaching institute for medical and engineering entrance exams, Kwakaital Bazaar, Airport Road. Hakchangi paper sorakpadagi kuchu singattaba, hakchang choktarba, tunna chaba yarattaba, khong hama nungayattaba singidaba. Amatta naira upaidi Jolib Sir amasung Jolib capsule changin isnabiyo Combined tutorials for CBSE admission open. Class 9, 10, 11 and 12. CBSE 6-month regular foundation course. Class starting from 6 April. Class 11 CBSE 3 months foundation course. Class starting from 10 April. Vacation course for Labodia, Sainik and Outsiders. Class 9, 10, 12. For details, contact Combined Tutorial Office, Suburban, Moyang Larak Machin, Bus Parking in Park. Irudio Coaching Institute. Admission open for 5 months. CBSE Foundation course for classes 9, 10 and 12. Date of commencement 6 April 2017. Timing 4:45 to 7:30 p.m. For details, please contact Office of the Irudio Coaching Institute, Sampat Chomlekai behind Radio Hotel. Contact number 8131025634. Break matungda amukan nataram nukseri makataba pauda Konthauzam Kendra manung chanba top Khabida nomagi oiba lemna laing bagi camp ama pangthokre Khabi mamang laikai rural area development association amade Imphal West ki chief medical officer na punna sinduna pangthokiba lemna laing bagi camp aduda doctor taruk amade nurse taruk attendant manga amade pharmacist taruk na sargyake Darkar Hidak Langthak Singsu Lemna Yenke Rural Area Development Association ki President Ibom Jana Fongdor pada Ising Ichawgi Awaba Mayok na Kraba Matungda Asingma Health Camp Ama Pangtok pada Chief Medical Officer Imphal West na Mateng Pangduna Pangtok Pangambasi Miyamgi Apabani Ising Ichaw na Suan Kibakul Asigidamagta Mari Lainaba Singna Pangbayaba Mateng Su Pangbiyo Haiki Thasi kitang taragani da Kaibul Police Station ki manung chana iching High Court da siduna lairamba Amarjit ki misi matang da sem ki ba jesina sinduna ngasi ngangkalawai champam da wakan mi pham chathakre maira pai bi amadi nupi kya na saruk yaduna chathaki ba wakan mi pham aduda mihat pa athuba matam da putho Amarjit ki matang da sarkar meeting changbiyo athuba matam da Amarjit ki misi gi langla langjil puthokada bani haina dabi tawke
Regular voluntary blood donor amasu oribi masagi phibam chadrabi Waikhom Mona Lisa Devi ki kunthra gamari suba mapok palan gamari leinana blood donation camp amangasi Janims sa pangthokre. Blood Bank and Transfusion Unit Janims amasung Lifesaver Manipur, NSS Biramangol College, Standard College amasung Manipur College na sinduna pangthokiba thormaduda Lifesaver Manipur gi President Dr. T.S. Bimol na haikibada masag phibam chadrabi Waikhom Mona Lisa na ngasi phawba miyamda I dan tawduna lakibasi achoba kathokpa mani haiki. KCP की कुंठागतरे सुबा मपो कुमोन थौरम पार्टी सिगी CHQ, JHQ, UBC, TTC अमसुंग लंदम सिगी तोंगान ममफम सिंगंगारांग पांथोक्रे हाइरे लुप असिगी इंफॉर्मेशन एंड पब्लिसिटी की मेंबर इंचार्ज एस मंगाल की चेरोल अमना JHQ द पांथोखिबे थौरम दा KYKL की डिप्टी फाइनेंस सेक्रेटरी L इंगबा KCP की चीफ ऑफ आर्मी स्टाफ H कृति डिप्टी फाइनेंस सेक्रेटरी NG खुमनसु सरग्याके लंदम सिगी निंगतम लानफमदा लैखिद्रबा सिंह अमदे वेशियागी अथौबा सिंगी मफमदा इकाई खुमनबुटखे खेत्रीगांव केंद्र के MLA महूर की पार्लियामेंट्री सेक्रेटरी शु ओरिबा नाहकपम इंद्रजीत ओपगी थौरम अमा कोंगपाल नावरेबम लेकाई कम्युनिटी हॉल द पांथोखरे ओरिएंटल यूथ ऑर्गेनाइजेशन ना सिंधुना पांथोखिबा ओपगी थौरम अदुदा खेत्रीगांव केंद्र डेवलपमेंट कमिटी की माइकेजगे केंद्र सिदा पांथोक अनिंगबा थबक थौरम सिगी मतंगदा MLA दा मेमोरेंडम अमा पिशिनखे MLA नाहकपम इंद्रजीत ना माके अहानबा अमदे मरोइबा पांदमदे केंद्र सिगी लंबी थोंग फहनबा अमदे अफबा इशिंग पीबा असिन ओइगनी ममांगदा लेरंबा मियामगी मिहुतना तौरंबा थबक सेंग क्वालिटी कंट्रोल तौरमदबदगी मदुगी फॉल हौजिक फंगबा हौरे केंद्र की चाउख थौरांग तौबदा मतम खरदि चंगबा याय अदुबु मियामना ngaimiनासि हाइखे फाइनेंस अमसुंग साइंस एंड टेक्नोलॉजी के पार्लियामेंट्री सेक्रेटरी ओइबा स्कूल केंद्र के MLA थौसोम सैतब्रत अमसुंग IMC वार्ड नंबर 19 की कोऑपरेटर लाइमयुम इनुंगान बी ओपगी थौरम अमा भैगबती लेकाई कम्युनिटी हॉल द पांथोखरे वुमेन डेवलपमेंट एसोसिएशन अमदी यूथ डेवलपमेंट एसोसिएशन भैगबती लेकाई न सिंधुना पांथोखिबा थौरम अदुदा पार्लियामेंट्री सेक्रेटरी सैतब्रतना या स्कूल केंद्र द लेरिबा अवार्ड पसिंग अथुबा मतमदा मेनखतनबा खोनगनी मसिदा मियामनसु मतेंग पांगबिदुना चाउखटपा केंद्र अमा ओहननबा खोनमिनसि हाइखि Youth Athletic Star Union Brahmapur Bhagavati Lekai Nasu Parliamentary Secretary T.S. Saitabrat Opagi Thorma Pangthoke Thormatuda T.S. Prior Board Union की President L. Birendra State Kala Academy की Secretary Bideshwar Sharma IMC की Cooperator L. Ilungyam Bishu Saryaki चुराचानपुर अमसुंग फराजोल डिस्ट्रिक्ट की मनुंगदा लेबा केंद्र सिंगी हंदकी मिखल माई पाकलबा MLA सिंह ओपगी थौरम अमा ADC चुराचानपुर की ऑफिस ट्रिबोंग द पांथोखरे थौरम अदुदा मिनिस्टर बी हंखलियाना BJP द चिंगी मियाम की इंटरेस्ट ता थबक तौगनी लैखिद्रबा मियोय सिंगी अरोइबा मथौ मंगम पांथोकपा हाइबसी यामना तंगाई फदे सिंगी मफम सिंग चौखट हनबगिदमक पार्टी की ओइबा खेनबा थमदना पुनः थबक तौमिनसि हाइखि All Manipur Ethnical Socio-Cultural Organization MS Kona London Sida Kundaminari ba Chingmitami Ani ki mari hena Fagahanduna Mahu Sadaki Leraklaba Nushinabagi Mari Adu Mangdana ba Leptana Chatharakliba Sajibu Kudol Tamba Igi Kongol Liba Thoram Ngasi Tengnopal District Manung Chanba Haino Kong Maring Kulda Pangtokre Hairo Kabolaikai Merapai Biluki Maibel Singa Kusham Naduna Pangtoki Bathormaduda MSCO की President N. Brojen, Founder President L.S. Guite, Secretary M. Suren Tamlai, Haino Kong Mari Amade Wabating Kulgi Tipsing Su Saryake. MSCO की माइकेदगी खुलगी मबुंग मपावे बिसिंदा अंगंबा खुदोल तमखे मखाताना डिस्ट्रिक्ट असि के परेंगटोंग रिंगपाम मेरीलैंड अमदे तोंगहांग खुलचिंगसु खुदोल तमखे LS Guitena Matamamata Chingmi Tami Machin Mopakum Nushi Chanana Lerame Sahi Hawakpa Sajibu Thana Lakpada Ningol Obisina Mabung Mopasing the Angamakudol Tamduna Harau Tayamba Pondok Lambado Ningshingbo Oina Tharamasi Pangtopani Haiki Huziki Miron Sina Anoba Sahisi Hong Dokas Hava Wapum Dinate Adubu Matama the Chingmi Tami Yam Sina Lainarame Sahi Tapa of Mana Haviki Hudam Ama Oina Kunasi Imarigi Thorabasi, I know what she like was sitting with them, Luina Haina Portnina, I say, Thoramsi Pang took 7.
Lamlai Kendra ki manung chana telo chana da leba nungshikol pakta chathariba sajibu kaithel gi saruk ama oina ngase umbrella photogenic contest ama haudokre nongada da leba kanhai macha ningsing sanglen dagi rally ama loina na haudokhiba photogenic contest aduda lamdam sigi saknairaba artist kaya amade pigliba nupi macha kaya na saruyake contest asibu shiliba official OC Mairana Fongdokibada Numit Humni Chupna Jathagadaba photogenic contest asida saghen bikayana saruk yagani loinana criteria mangada contest asi chathagadabani haike Handaki Mikhalda Congress dagi toklaga NPP da Mikhal thengna kiba Churachandpur Kendra dagi minister kayara koiram laba Funjathang Ton Singh party sigi national vice president oina khankre Haukiba April Taraga Mathoida Delhi da Pangthokiba Central Executive Committee Mipamna Mapu Vice President Oina Khankibani Mipamaduda Deputy Chief Minister Y Joy Kumar Health Minister L Jayant Kumar Susarwyaki Wangoi Block Congress Committee na Sinduna Kendra sigi MLA O Lukhoibu Okpagi Thorum ama Yumnam Lekai Community Hall da Pangthokrai Thorum aduda Thongkhong Lakshmi Municipal Council gi Councillor CH Renubala Impal West 2 District Congress की President M Nilamani, Wangoi Block Congress Committee की President KH Sarasu Sarwyaki, MLA Olukoina, BJP na luchingba government asi oxygen thajinduna ICU da lairaba anaba amagumbani, government asigi oxygen oiriba NPP amadi NPF na hek lokthokpaga adumak lairaroi, mahapu Wangoi ki miyamna amuka na thagatpirakpagi tawbimal khangba utpagloina na kendra asigi award apasing athuba matamda menkhatna naba honagani haiki. Poiro Khongjil High School ki ahanba parents amasung oja singi mifam amangasi pangthokre mifam aduna Mairoi Singh School kabagi chang wangkhat hanaba afaba school ama ohinnanaba Mairoi Singh ahlaman sing amasung oja sing puna khona minabaga loinana school ki award apasing mentionanaba mari loinaba singa takshin bahaina yanakre KSCP ke kunthaka tarelak suba mapok kumon numit asigi mari loinana lamdam asigi mafam kayada thauram pangthok na bakhona bada angamba wakhal pangal selgi hiram khudimata mateng panglakiba miyambu lup asina thakat phongdorkri Department of Publicity and Propaganda ki Secretary Ningthem ki Cherol amana numit asi mapungoi bathauram party ki General Headquarter da party ki President namayai tangbal lauduna achamba thauram amagaloina na pangthokhe Impal East, Impal West, Bisnupur amade Thawal ki tongan-tongan mapam singda sumiyam galoina na thauram pangthokhe President na khunai asigi honglak liba mawong matau lani singda thongna pangal amasung afaba wakhalon pikhi hena chepa phirep kaloina na apunbagi thaudang lomina duna tungi mirol gi damak apunbagi thaudang lomina se haiba paujel pikhi hairi hoji pau marthana temna priyamatang amona lomina se World-class interventional cardiology at Sky Hospital, performing non-operative closure of hole in heart, coronary angioplasty requirement and RF ablation. Don't delay. Hurry for consultation with Chief Cardiologist Dr. L. Shyam Kishore for hole closure, RF ablation and other procedures like pacemaker, ICD, CRT, combo angiogram are also available. Established in 1935 in India, the British Institute is accredited by DOEACC for computer courses in O and A levels and other package and certificate courses. Conversational English courses with BBC audio video aids. Anything you can do, the British Institutes can do better. Pain Relief Ointment Khwang naba, kok chikpa, tang chikpa, phu naba na singbada sinaba yarba, lipsap klubna putuk saba, Oza. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Breaking matungda mukana taram nauchari makataba pauda Horticulture and Soil Conservation amasung Forest Department ki thabak thoram sing kup na yeng shilagani haina Department asibu paiba Minister Shyam Kumar na phongdokre Babu Parada leba mahaki office chamber da pangthokpa paugi mifam amada Shyam Kumar na lagliba April 18 dagi hauna Department ani asigi thabak ningthina tawi tawde haiba yengsinba horagani
डिपार्टमेंट थादखिबा सेनफम थबक तवी तौदे हाइबदु चतुना यंगसिनगनी उ थानानबा लौथखिबा फनगा चानाना उ थारिब्रा हाइबदुसु यंगसिनगनी गवर्नमेंट असिगी चौखा थोरांगी प्रोग्रेस की सड़क अमा ओइना लोकताक पाट की मताइदा रूरल टूरिज्म प्रोजेक्ट अमा पाइखलगनी ऑर्गेनिक की पोथोक हेंगत हनबा सेल अमसु संजन थोंगी ऑफिस दा हांगलगनी ममांगी गवर्नमेंट लौखिबा थबक सिंग थिजिलनबा कमिटी अमसु सेमलगनी अरानबे यावरम लबदी डीपीसी खुदक कथकनी हाइकी नेशनल पार्क लेरिबा इंक्रीज तो मैम सिंगसु सब चाना कोई आली मतिंग लवगा रेवेन्यू डिपार्टमेंट के लोरना कोई सर्वे मा तौरगा कोई बाउंड्री याथोकनी ngasi dengan sei mangangi mamangda tawge thaw myam singa to visible oiba concrete oiba thabak tawndaba tarabadi concern officers ni mathakta madu sap sana koi algi thawba lakum thawba lakotkani adu haiba ma thada yu pai pisa myam singa du koi mangal maba paper work tawle le maba adu bedi madu ai jam ka tharo Imphal West के एसपी एन हेरोजित की मखादा एडिशनल एसपी ऑपरेशन एडिशनल एसपी लॉ एंड ऑर्डर मदी सिटी पुलिस की ओसी यावना इम्फाल की पोलो ग्राउंड मनिंगदगी युंगांग अमदी युंगौ सिंह फागतख्रे ड्राइव अदुदा युथकलम मियोय कुंठा कतरसु फागतखे ड्राइव असिंग मतंग एडिशनल एसपी लॉ एंड ऑर्डर प्रियादर्शनी लाइश्रमना मयाय काबा चिंजाक्तगी पामदबा थौदो कया थोरकलिबसि थिंगबगा लोइनाना ड्राइव स्टेट अमा ओइबगी चपचाबा थबक अमा ओइना ड्राइव असी चथबनी हाकि down chathaba kan sida ji amuk leidana ko in the very near future amuk khara moisu muk tang check tawrane ba ko adubu akoi gi source ke kama ma khoi dum thadoi aduga sum thadokani aduga ngasai gi akoi na muk saina tawdana sigi kenu se view yon ba gi thabak se chathare hai ba gi pau se amuk phangba kan da hai ba tare adu akoi dum re chathara ga thabak se we will continue All Manipur Government Higher Secondary Lecturers Welfare Association की Executive Committee की मिफम अमना Johnston Higher Secondary School दा पांगथोक्तुना तोंगान बवारेप सिंह लौख्रे Education Directorate तकी हौरगा Deputy Director तकी हौरगा Director फाउबा Professor ओहनबा तरेसुबा पे कमीशन फंगनबा Academy Grade Pay सेमथोकपा मणिपुर सरकार की Employees सिंह की Health Service हौदोन बगा लोइनाना चिंग की अवार्ड पो ओजा सिंह सेशन हौद्रिङैदा तमदगी अहेनब ओजा सिंह थाजिनबा हाइना वारेप लौखि मिनिस्टर ऑफ कल्चर की मखादा लेमेयोल आर्ट कल्चर न पुथोकपा गाउरुरबा नुंसी खुदोल ngasi मियाम दा उठख्रे सिंगजमई चिंगा मखादा लेबा सेंटर असिगी ऑडिटोरियम दा पांथोखिबा थरोमदुदा जैन मणिपुर डांस एकेडमी की प्रधान गुरु ओरंबा एस थानिल सेंटर असिगी प्रेसिडेंट एस तोंबा मैते सुसरग्याखि फोक लीला असिगी डायरेक्टर शर्मिला चनुना अखोई की नाट की मसक ताकपदा फोक लीला की थौदांग यामना चावी ngasi की मिरोलना फोक ता थवा यावी चांग हंथरक्लिबा सिदा पाउजेल अमा पीबा ओइना प्ले सी पुथोकपनि हाइके बीजेपी की काउंसिलर पार्लियामेंट्री कमिटी ना नंबोल म्युनिसिपल काउंसिल वार्ड नंबर 13 की काउंसिलर सीएच बसंतबु येनबा यावतना लेजिस्लेचर लुचिंग ओइना खनख्रे नंबोल मंडल की ऑफिस ता पांगथोकपा थोरम अदुदा मंडल की प्रेसिडेंट एस ब्रजमनी डिस्ट्रिक्ट कमिटी की वाइस प्रेसिडेंट एल मनिहार नंबोल मंडल की जनरल सेक्रेटरी ए जितेंसु यावके एस ब्रजमनीना नंबोल म्युनिसिपल काउंसिल की चेयरपर्सन मसागी अचिन बामदगी अप्रैल 13 फम थादोकपगी चेरोल वाइस प्रेसिडेंट पिरकलबा मतुंगदा बीजेपी की काउंसिलर सिंगी मिफम अमंगसी पांगथोक्तुना बसंतबु लीडर वैना खनखिबनी United NGOs Mission Manipur की मखादा मोलनोय एरिया वेलफेयर काउंसिल डिस्ट्रिक्ट वुमेन कमिटी UNMM मणिपुर अमसुंग सेंटर फॉर वुमेन एंड गर्ल्स लुनाजंग खुलना पुनसिंदुना जेंडर बेस्ड वायलेंस अमसुंग पोस्को एक्ट की मतंगदा नोमगी ओइबा वर्कशॉप अमा KBC सेंटर चर्च मोलनोय पलेल की कम्युनिटी हॉल दा पांगथोखरे Ministry of Social Justice Empowerment Government of India की मखादा वांगजिंग Women and Girls Society ना सिंधुना अहल ओरब नुपी सिंबु खुदोल तमदुना इकाई कुमनबु उत्पगी थरम अमा कियाम बनिंगसिंग संगलेन बिष्णुपुर दा पांगथोखरे थरम अदुदा हाना मिनिस्टर ओरंबा डॉक्टर एम नारा बिष्णुपुर म्युनिसिपल काउंसिल की चेयरपर्सन एल मनियाइमा डिस्ट्रिक्ट सोशल वेलफेयर ऑफिसर एन बिनोद साउथ कोरिया की इंटरनेशनल लॉ डिपार्टमेंट की रीजनल मैनेजर रोशिले वाइस मैनेजर वन वेसु सरग्याके डॉक्टर एम नरना अहल ओरब सिंगु ताथी तावैना तौबा हाइबसि अखोई इशाना पाप लंगसिनबने अहल ओरब सिंगु पुंगनिंग वाखल नुंगाइना थंबीबा तंगाइ फदे हाइकी
diabetes laina ki matang de awareness thorum ama wangu kasher tabida pangthokre World Diabetes Foundation Denmark ki thorum makada Rural Development Society wangjing na sinduna pangthokibe thorum aduda mioi kaya marumna lemna sugar test tawduna diabetes laina lebra yengsinki Transfer posting amasung appointment order ama mamang thagi taraga nipal da thokibadu review tawbaga loinana mari leinaba authority ga ayaba lawraga department singna transfer posting amasung appointment ki order thokpa yaragani hiram sigamadi leinana ngasi chief secretary onnabagi shorna order ma thokrai KG gi makalama oriba Jatrofa Maru Charwadagi Angang Taruk Churachandpur District Hospital da pukhatuna laikanakrai Thaudok thokpam dagi phangba pawda ngasi ayuk pung taraga mathoirom taba matamda Churachandpur gi Mission Bank manakta leiba yum amada angang singna sanaringai da KG Maru adu charwani khudakta angang ahum orakpadagi angang nipan gi manungda taruk hospital da pukhatke nungthilda angang singadu ki phibam phagalakpadagi discharge tawkrai Kangpopi district ta toina sel gi damak mi phaba senkhai thungkhai hengalakpaki mayukta miyamna khongchat ama chakrai handakta watoi khuldagi Kangpopi ward number 9 da laiba angam laivo koba mioi ama lupa lakh 50 gi demand da fakrai thaudo asidagi maki apopi laikhidre angam laivon deputy ranger oina forest department ta laiba thasi gi tang tarahundagi numidang wairamda Kangpopi da laiba yumdagi sakhangdaba singa fakibane Kangpopi ward number 2 dagi Lalal Silhau Koba Mioy Masungarang Midang Sakangdaba Singna Fakri Hari Thaudok Sing Asidagi Kangpopi district headquarter ki nupi singna khongchat amagaloinana Phazin kiba sing thadokadabani Hari Kangpopi Thomas Brown dagi haukiba khongchat aduna DC office power chatlaba matung DC ga unaduna memorandum amasu pishin ki Miyam ki khongchat manungda district headquarter da dukan sing thonglona ki DC ki maikei dagi district asida tangdu laitaba phibam ama lagnaba Chap chaba thabak lokhat kani haina thajaba pirakle hairi Manipuri Students Federation MSF na chatharakpa ekhoi lairik ningthina tamsi haiba academic campaign asigi makhada pangthokpa moral education awareness campaign hena mapangal hanaba MSF ki thabak thoram singda kumang chokhatna bagidamakta Bisnupur district ki naungna thaupuga da sing khankhre L Prem Kumar bu president amade N Premeshwar bu general secretary oina khanbaga loinana atoppa thaupuna ba mioi taragumde su hapkhre hauzik sanabagi pawmuk lobirase ngasi sanabagi pawda Manipur Mountaineering and Trekking Association ng asidagi tang taratare fawba kaubru da chathagadaba Mission Clean haiba khongchat amang ase Yas ki Parliamentary Secretary K Robindro na flag off tawduna lamthakrai lamthabagi thoram aduda minuthong da laiba MMTA gi office da pangthoke thoram aduda MMTA gi President N Ibungo Chaubi hanagi President P Kunjo amade S Birabandana maroiba miyosing oina sargyake Mission Clean Kobru ki khongchat asida mairo yauna miyo kyana sarugyake Tamil Nadu da pangthokadoriba kunthraga manga suba National Yoga Championship ta saruk yarunaba Manipur State Yoga Association ge sanaroi amadi official nipuga manga na sabatim amanga se impal thadokrai Thasi ki tang kunthada Delhi da pangthokadoriba second division league final round match official oina Manipur dagi MD Latif and Arun Kumar amadi L Ajit All India Football Federation na khalaklai khalaba sing thasi tangkun gani panda Delhi da report tawgadabani hari Mathang thagi me taraga manga dagi June manga fawba Punjab ki Bakrwada da pangthokadoriba kungani thoi shuba Senior Women National Championship ta match official oina ba All India Football Federation na Manipur dagi ti Ranjita khalaklai khalaba Ranjita mathang thagi tang taraga mathoi da Punjab ki Bakrwada da report tawgadabani hari Tawas fa tabung khokta chathari ba hum suba Jano Corporate Football Tournament ki ngasi sanakib anma match ta SDFC amadi Iboyaima Hospital goal amamam chanatuna draw chakrai ani suba match ki sanakibada Siroi team Bina SEGS Ibo penalty da goal manga ahumda maithiba pikrai
Chahi asigi May 30 ki taramari fawba Odisha ki katakta pangthokadoriba Hero Foundation kafta match official oinaba Manipur dagi S Kennedy All India Football Federation na khankre mahak megitang ohumda Odisha ki katakta report tawgadabani hari Manipur Veteran Football Association na sinduna chahi asigi taramapal suba Challenge Cup Veteran Football Tournament thasi ki taragattarukta ki Taugani Torambadu Tang Kungamari dagi Horgani Feature Drona Thasiki Tang Taragani Pagi Nuntil Pungmari Tabada Mapal Kangjay Bungda Pangtok Pagaloina na Team Manager Meeting Su Pangtokani Hari Manipur Arm Wrestling Association na Sinduna Kongpal Students Club Tha Asiki Tang Kungamatui dagi Kungumdoi Fawba Kunthamanga Suba State Arm Wrestling Championship Pangtok Lagani Akupa Marol Association Asidagi Kangabeyakani Hari Hauzi sanabagi makataba pau boya ni thousand dagi amuk lobisi Taramari Suba Manipur Veteran Cricket Tournament ki ngasi sarkiba match ta Model Club Team A Singa Makhana DSU kwa katil bo maiti ba pikre Manipur Veteran Cricket Association na sinduna sahi sigi haukiba February tang kontruk ki team tarana group ani thongna khairutuna Oriental College amadi Model Higher Secondary School ground da chacharakiba Taramari Suba Manipur Veteran Cricket Tournament left na takiba nongna maram oiduna ground gi phibam phattabadagi ngasi dagi makhataba matching luwang sangbam gi luwang kokpa cricket stadium da sanaba haukre Tournament asigi ngasi sanakiba match ta Model Club Team A Singa Makhana DSU kwa katilbu wicket marida maiti ba piki match asida maiti kiba DSU kwa katina tos ngamduna ahanba batting tokibada apiba over kuntragi manungda over kumapal ga ball ahumda wicket loina turaga run cham ga supna ahum lauki masigi pakhumda match asida mai pakiba Model Club Team A Singa Makhana over kumathoi ga ball marida wicket tarukhak turaga apiba target adu yauduna match asi mai pakibani match asida Model Club Team A Singa Makhagi Sanaroi Majibur Rahman na wicket ani amadi ball kunmari da run taranipal logduna man of the match taki hayeng stadium asida cyclone thangwi banamadi sem khagim paliga sanagani Hockey India gi meng makada tha sigi tang kundagi kuntra phawba Bhopal da pangthokadoriba tare suba Hockey India Junior Men A Division National Hockey Championship ta saruk yagadaba Manipur team gi sanaroi taranipal amadi official ama ngasi Khomal Lampak Hockey Stadium dagi Manipur Hockey ki President Olympian KSS Thoibana lamthakre KSS Uma Sankarna Manipur team gi coach oigani lamthabagi thorong mari lenana Manipur Hockey ki President KSS Thoibana yaipamangon piduna sanaroi singbo pungning thawatki Ahanba Paradise Union Pungdongbam Pupu Kopki ngasi sanakiba match ta MPSA Team A Pungdongbam amadi YDCL Pungdongbam mai pakre Pupu Pungdongbam na sinduna Lamlai High School Playground da thasi ki tang mapaldagi ting kunma thoina group mari thongna khaidutuna sathariba ahanba Paradise Union Pungdongbam Pupu Cup Imphal East District Open Under 17 9 Football Tournament ki ngasi sanakiba ahanba match ta MPSA Team A Pungdongbam na FC Hekang Mapalbu goal ama sinoda maiti be pikre MPSA Team A Pungdongbam gi mai pakibagi goal adu CIS Commander na match ki taranipal suba minute sanki match asida FC Hekang Mapal gi sanaroi N Arjunda match conduct tokhiba official singna unsporting behavior gidamag yellow card utki tournament asigi ani suba match ki sanakibada YDCL Pungdongbam na UFC lamlaibu goal manga ahumda maiti be pikre YDCL Pungdongbam gi mai papagi goal singadu mani sanana match ki mapal suba madi humpu suba minute goal ani sanki atopa goal ahum maduna Ranbir Kamai amadi Lucky Sanna match ki tara humdoi suba kontra taruk suba madi match ki apiba matamgi ahapa minute amada sanduna match asi mai pakibani match asi da maiti kiba UFC lamlagi goal ahum adu Sandinun Dhananjoy amadi L Nauthoina match ki kontare suba kontra suba amadi kuyankhai matui suba minute sanki match asi da su YDCL Pungdongbam gi sanaroi Basanta amadi UFC lamlagi Sandanunda match conduct tokhiba official singna unsporting behavior kinamag yellow card utki sathariba tournament asigi hayeng nungtilpung ama makhai tabada ahanba match oina LYPOC Manjri Pukri amadi PGA Pungdongbam ba sanagani ani suba match nungtilpung aniga minute nipumanga satpada MFC Moirang Kampu amadi YMC Haraurauga sanagani
Thagachiri boy, Hausulo is Lapadanga Sinomo buying a Sagi Pamu Pizzeria. ICAR Lampel Patiki Pirba Pongi Matung Ina, Nasiki, Quadri Sakiba, degree Celsius Contra Dasmik Ahum. Quadri Ingba, degree Celsius Tarataruk Dasmik Ani. Nuksiti Yawa ising manil kisang ayukta sada marpunitoy, Nuktilda sada Contra Manga Oiki. Ngasi no Chukide. Ngasi maroy pang amuhana resign to bom sung tau da bagi wapam tang tarani pagi matungda miam da khanang gani haina Health Minister Jayant Kumar na paumi singra phongdokrai Lamsangi SDO office sakta contractor gyaw na marale ba sing ain gi cherak pina bathabok paikhala gani haina MLA F Rajan Haikrai Amadi Hanguna Ladiba Advocate General Gipam Lambda Masig Miway Haptabadi High Court Bar Association of Kongjang Sangsilakadawi. ISTV na Pizza Pao Masigidi Matang Silojere, Ning Tabli Basing Bomukana.